ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤꯀꯣ ꯃꯣꯔꯅꯤꯡꯗꯒꯤ ꯑꯗꯨꯝ ꯍꯧꯖꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯍꯥꯏꯗꯤ ꯂꯩ ꯐꯖ ꯐꯖꯕ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯑꯦ ꯉꯁꯤꯗꯤ ꯗꯤꯋꯥꯂꯤꯅꯤꯅ ꯃꯌꯥꯝꯒꯤꯁꯨ ꯍꯥꯏꯗꯤ ꯃꯪꯒꯣꯜ ꯑꯣꯏꯅꯕꯒꯤꯀꯣ ꯗꯤꯋꯥꯂꯤ ꯂꯥꯛꯄꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯆꯈꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯥꯛꯅꯕꯒꯤ ꯑꯗꯨꯅ ꯂꯩ ꯐꯖ ꯐꯖꯕꯁꯦ ꯃꯣꯔꯅꯤꯡꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦꯕꯀꯣ ꯂꯨꯖ ꯈꯣꯠꯆꯗ ꯏꯔꯨ ꯃꯥꯡꯒꯣꯜꯒ ꯂꯣꯏ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯂꯛꯈꯤ ꯄꯨꯖꯥ ꯍꯥꯏꯗꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯤꯅꯀꯣ ꯑꯩꯅ ꯉꯔꯥꯡꯁꯦ ꯂꯣꯏꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯦꯕꯀꯣ ꯒꯦꯁꯀꯤ ꯆꯨꯜꯍꯥ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯁꯤꯒꯁꯦ ꯌꯧꯔꯦ ꯁꯦ ꯑꯍꯟꯕ ꯂꯩꯕꯗꯒꯥꯏ ꯊꯥꯕꯨ ꯐꯥꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯅ ꯖꯣꯡ ꯈꯔ ꯀꯥꯔ ꯀꯣꯛꯏꯕ ꯄꯣꯠꯁꯦ ꯐꯠꯇꯔ ꯇꯩꯔ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯇꯟ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯀꯣ ꯁꯤꯒ ꯆꯥ ꯊꯥꯒꯠꯂꯦ ꯑꯗꯩꯗꯤ ꯈꯥꯡꯁꯤꯒ ꯊꯥꯎ ꯈꯔ ꯁꯥꯍꯟꯖꯔꯦꯕꯀꯣ ꯑꯗꯩ ꯑꯩꯒꯤꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛ ꯂꯣꯏ ꯔꯦꯗꯤ ꯇꯧ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒ ꯑꯇꯥ ꯂꯩꯔꯦ ꯑꯗꯣ ꯑꯇꯥꯗ ꯊꯥꯎ ꯑꯁꯥꯕ ꯈꯔ ꯍꯩꯔꯦ ꯑꯗꯩ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯧꯔ ꯇꯣꯠꯇꯣꯏꯅꯦꯕꯀꯣ ꯊꯨꯝꯁꯨ ꯑꯗꯨꯝ ꯆꯥꯏꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯇꯟꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ ꯁꯤꯒ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯀꯨꯟꯗꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯍꯦꯜꯂꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯊꯥ ꯐꯖꯔꯛꯇꯣꯔꯦꯀꯣ ꯆꯨꯝꯗꯗꯤ ꯇꯟ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯗꯤ ꯍꯧꯅꯕ ꯈꯣꯠꯅꯕꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯅ ꯅꯣꯡꯕꯨꯛ ꯂꯩꯌꯨꯗꯦꯕꯀꯣ ꯑꯗꯩꯗꯤ ꯇꯩ ꯀꯩꯀꯥꯁꯨ ꯀꯔꯤꯝ ꯂꯩꯌꯨꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯧꯗꯣꯏꯁꯤꯁꯨ ꯈꯥꯡꯗ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯊꯤꯠꯄ ꯈꯣꯠꯄ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯇꯟ ꯍꯧꯔ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯑꯕꯨꯡ ꯍꯣꯏ ꯀꯩꯀꯥ ꯂꯣꯏ ꯆꯥꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯗꯥꯅ ꯑꯅꯤꯈꯛ ꯆꯥꯔꯤꯗꯩ ꯑꯩ ꯑꯅꯤꯈꯛ ꯆꯥꯔꯤ ꯂꯣꯏꯔꯦ ꯇꯟ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯕꯥꯔꯣꯒꯤ ꯊꯣꯡꯅꯕ ꯍꯥꯏꯅ ꯍꯋꯥꯏ ꯇꯤꯡꯁꯜꯂꯦ ꯑꯗꯩ ꯁꯤꯁꯤꯒ ꯑꯩꯈꯣꯏ ꯗꯥꯅ ꯑꯈꯥꯕꯤꯒ ꯑꯥꯂꯨꯒ ꯁꯣꯏꯕꯤꯔꯤ ꯑꯗꯣ ꯑꯩꯁꯦ ꯂꯣꯛ ꯌꯥꯝ ꯊꯨꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯤꯗꯥꯛ ꯆꯥꯔꯤꯅꯤ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯂꯣꯏ ꯐꯥꯖꯤꯟꯈꯔꯦ ꯈꯅꯥꯎꯒ ꯑꯗꯨꯗꯩꯗꯤ ꯍꯋꯥꯏ ꯀꯩꯀꯥꯁꯦ ꯇꯤꯡꯅ ꯈꯣꯠꯅ ꯇꯧꯅ ꯂꯣꯏꯔꯦꯕꯀꯣ ꯆꯥꯎꯈꯠꯂꯦ ꯊꯨꯒꯠꯂꯒꯦ ꯍꯥꯏꯅ ꯑꯗꯩ ꯁꯤꯒꯅ ꯑꯈꯥꯕꯤ ꯉꯧꯔꯅꯤ ꯑꯗꯨꯒ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯉꯁꯤ ꯕꯥꯔꯣꯒꯤ ꯑꯗꯨꯝ ꯆꯥꯁꯤꯜꯂꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯕ ꯃꯈꯥ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯖꯨꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯌꯦꯕꯗꯣ ꯑꯗꯨꯗꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕꯀꯣ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯉꯁꯤꯁꯨ ꯀꯞꯂꯛꯑꯦ ꯇꯟ ꯄꯤꯖꯈꯤꯒꯦ ꯇꯧꯔꯒ ꯆꯥꯊꯣꯛꯍꯜꯂꯒꯦ ꯆꯥ ꯆꯥꯔꯣ ꯆꯥꯗꯕ ꯁꯥꯎꯅꯤꯡꯉꯤ ꯆꯠꯂꯁꯦ ꯆꯥꯔꯁꯦ ꯆꯥꯔꯣ ꯑꯌꯥ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯀꯩꯅꯣ ꯇꯣꯜꯂꯤꯁꯦ ꯑꯉꯧꯕ ꯃꯌꯥꯝ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯨꯞ ꯀꯨꯞꯅ ꯁꯦꯝꯕꯗꯣꯗꯤ ꯆꯥꯔꯦ ꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯃꯥ ꯂꯛꯁꯃꯤ ꯑꯗꯩꯗꯤ ꯅꯔꯥꯌꯟ ꯑꯗꯩ ꯂꯛꯁꯃꯤ ꯁꯔꯁꯋꯇꯤ ꯒꯅꯦꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯕꯥꯃꯣꯟꯗ ꯇꯧꯔꯒ ꯑꯗꯨꯝ ꯙꯨꯞ ꯊꯥꯔ ꯈꯣꯠꯂ ꯑꯗꯨꯝ ꯈꯣꯏꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯐꯣꯇꯣꯗꯣ ꯌꯨꯝꯗꯩꯁꯨ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯩ ꯁꯤꯈꯩꯁꯨ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯧꯐꯝꯗꯣ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯇꯩꯅꯕꯗꯨꯒꯤ ꯈꯪꯗꯕꯀꯣ ꯑꯅꯧꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯤꯗꯤ ꯗꯤꯋꯥꯂꯤꯅꯤꯅ ꯑꯗꯨꯗꯨꯅ ꯂꯣꯏ ꯂꯩꯔꯛꯑꯦ ꯑꯁꯤꯒ ꯂꯩꯔꯦ ꯑꯁꯤꯁꯤꯒ ꯊꯦꯠꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯊꯦꯠꯂꯦꯕꯀꯣ ꯑꯩꯅ ꯂꯥꯏ ꯊꯣꯛꯅꯕꯒꯤ ꯀꯩꯅꯣꯗꯣ ꯖꯨꯞ ꯅꯠꯇ꯭ꯔꯣ ꯁꯖꯥꯏꯅꯕꯗꯣ ꯑꯗꯨꯗꯣ ꯑꯣꯔꯗꯔ ꯇꯧꯈꯤꯕꯀꯣ ꯑꯗꯣ ꯂꯥꯛꯇ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯑꯗꯣ ꯂꯥꯛꯑꯀꯥꯟꯗ ꯐꯖꯅ ꯁꯥꯔꯒ ꯁꯖꯥꯏꯔꯒ ꯊꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯅꯨꯡꯁꯤꯕꯅ ꯁꯨꯃꯥꯏꯅ ꯂꯥꯏ ꯊꯝꯗꯕꯁꯦ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯗꯨꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔ ꯈꯣꯏꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯊꯝꯃꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟꯁꯨ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯑꯗꯨꯝ ꯁꯦꯝꯃꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯦꯡꯕꯤꯔꯁꯤꯀꯣ ꯑꯩꯈꯣꯏ ꯅꯥꯎꯆꯥꯒꯤ ꯈꯣꯡꯎꯞ ꯑꯃ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯣ ꯉꯁꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯐꯖꯔꯕꯤ ꯑꯍꯥꯟꯕꯩꯅ ꯈꯪꯗꯕ ꯑꯗꯣ ꯌꯥꯗꯤ ꯌꯥꯔꯦꯗ ꯑꯗꯨꯒ ꯑꯩꯁꯤꯒꯅ ꯕꯣꯝ ꯈꯔ ꯂꯧꯔꯛꯑꯦ ꯑꯩ ꯉꯁꯤꯒꯤ ꯊꯥꯅꯕꯒꯤ ꯆꯣꯕꯣꯛ ꯊꯥꯎꯔꯗꯣ ꯊꯨꯒꯥꯏ ꯄꯤꯔꯒ ꯊꯥꯎ ꯑꯇꯩꯗꯣ ꯍꯣꯔꯦꯟ ꯅꯝꯁꯤꯜꯂ ꯂꯥꯏꯠ ꯊꯥꯅꯕ ꯑꯗꯨꯒ ꯄꯨꯂꯞ ꯊꯥꯅꯕꯩ ꯈꯪꯉꯕ ꯈꯜꯂꯤ ꯊꯨꯒꯥꯏꯕꯗꯨꯗ
ꯃꯌꯥꯝ ꯑꯩꯁꯦ ꯏꯁꯥꯁꯦ ꯉꯝꯗꯕꯅꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟ nahal keno chalu bado festival chalu bado aduga khara inge bako nungdang ni na doidi ya sigala regi bo oh he pai tha de adu duna doidi ngara su khara isi ga pai khora haidi jasidi lakhi puja ne ngara ne dum duai ta taw bado talle ba du gi nungdang lo na salame ba gas kai kai te thok to to chul ha ga de theng do ko to na doidi poli ama kai thamam dre ba do ba sini dum iu ma go ka lu kha te na dum lo are ado hajiksi sada ta sale pung bai mai dare bako akhoi me am cha loi thakna re do cha thak lo raga khobut ka loi ham dong lo re mai bika doga lai de mini na le ba dungai te na khara dum kesal le bako ka ba ado dina hajik cha thak ko kot ba loi lo raga chirka teng tho ga do di kaino bom tha ba kot ba dai lai khoram ba dai di dia than ba dia di taw de mo di taw re bako do yam da di chaw la taw de da bi ba phom da lai bari da po jai du yam da kaino taw de yam la pe ba da su nuai te ba sa ngam da do na ya ba chat de da dum khara phang ba dum taw la ni do me am so apai gi yam da tek taw ba di wa ni se me am dum je bi se ba ne usla kai da tha di no lai gam de ne sanda ta sale pung mai da mai ta re chin na pet tham yare bây giờ chocolate trao chơi mày video xem nó chocolate trao này mà Diwali lấy bi rakba ang xin cả cha rồi để xin này gì xin bao nhiêu đi à liệp liệp lại đi đây nữa nè cha là thà su rồi đi cái nó sao em liệp bao sai thà gì mà phân gì cái điều cha mà qua không đi rồi mà mày làm zoom nhanh nhỉ à đâu đi thôi để xay cái đó ra ama wala mà ra zoom đây lấy một tầm đó mua để vào đi xem akwai mai ngai yamda lagaw yam sanai ba nupi na ga thom khawi bo nupi na kha bi na khoi sara ba kai mo kai su na da dre dai di itham da sunate na wa khoi da gi ma pura ma imane pura ma loi sana ba ni na ne kai su khallu de de ka mu lohong la tung de di ada na mu dum batau de sana de ba mu jum da sum lighting khoram ba dup tha ba mo hai di mom tha ba lai da nam dia tha ba du ta ni tai di kai am tau de siga na mu kai mai tre dum ba akhoi da wai ma na sai se ta ji a som da moi mayang bengali khara lei doi di moi gi nepali su du di kaino se nepali na su diwali se yam phajana manai hai na hai ba ko ado akhoi swai si ga di akhoi ta ni aduna yam na chau tho roi sum leidana lai ke khara ka laga doi di hoi mam thela ga ke khara thalani doni aina ngasi ji akhoi si ga mandi lei ba ko aina phaja khali se bam sidi atuba kaino ni na buddha mandir si tawai mane na khale ba ko du se ga soma mang na su mahadev mandir ama lei ba chaw na do duga puja la le no som de so khoi daw sa gi na han budo doctor chalu ba do do phang na changwe ba do mandir do di kya nung si kaino lakshmi narayan su lei adu di ram sita lakshman su lei ko dai di radha krishna su lei ba dai di aina khwai dai nung si ba ko radha krishna su lei do di ima durga su lei ko adai sai tara mo mogi sai baba adu lei ba loina suna ba lei ma de do mogi box bo hai di moi ka khai do gare adu yam sani mane ba ise adu bu isa sina yam henjera nuai rak tre ba du ra khoi da su kok tum ba do na sa henjela kana tum handre do na chat tre ba do na lujara ka ta nuai te na ko ma de do ga kok lujara di adu na chat tre yam nuai te do hayeng jengani chat pa jara ga di dum chakani ba diwali ti ga siga hengani na ko adu di me ado hojik changage sada tasle ingchale ya pui se le gam deba ko hore de halake akhoi diwali haure hojik lai khro khro ba loire do akhoi ta bo di jokhat ba ha ba li je hat kelake video loi de
ꯄꯤꯛꯇꯛꯅ ꯁꯨꯝ ꯇꯧꯖꯔꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯆꯨꯔꯤ ꯃꯔꯛꯇꯨ ꯑꯃ ꯊꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯆꯠꯊꯣꯛꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯑꯣ ꯊꯥꯔꯣ ꯆꯨꯔꯣ Happy Diwali guys ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯛꯅ ꯑꯗꯨꯝ ꯇꯧꯖꯔꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯒ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟ ꯂꯛꯁꯃꯤ ꯂꯩꯖꯔꯦ ꯉꯁꯤ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯧꯔꯃꯤꯅ ꯅꯨꯡꯗꯥꯡꯒꯤ ꯊꯣꯡꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯒꯦ ꯁꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯂꯧꯔꯛꯏꯅꯦꯕꯀꯣ ꯑꯁꯦ ꯊꯣꯡꯉꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁ ꯆꯥꯕꯅꯤꯅ ꯉꯁꯥꯏ ꯕꯕꯥꯗꯤ ꯍꯋꯥꯏ ꯆꯥꯔꯦ ꯑꯗꯣ ꯐꯖꯅꯗꯤ ꯚꯤꯗꯤꯑꯣ ꯂꯧ ꯉꯝꯃꯛꯇ꯭ꯔꯦ ꯉꯁꯥꯏ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯈꯣꯏꯗꯥꯅ ꯁꯤꯁꯤꯒ ꯈꯥꯏꯔꯤ ꯑꯁꯤ ꯊꯣꯡꯗꯣꯔꯕꯅꯤ ꯃꯦꯔꯥꯃꯦꯁꯇ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯀꯠꯄꯒꯤ ꯍꯥꯏꯗꯤ ꯄ꯭ꯔꯁꯥꯗꯁꯤꯕꯨ ꯈꯔ ꯆꯥꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯦꯟ ꯕꯥꯏ ꯕꯥꯏ